Iramdam ipau YouTube channel miyang tabiriba punam putaramna okchari ngasi phongkhiba tongan ba pau chesingdagi maru oiba pau khara pathokchari ahanbada maru oiba pau Sumang Lila Amadi Manipuri film gi saknairaba actor Yumnam Arunna lebak Miyamda Sengdorkli Sangai festival pangthok piganu haiduna hapta kangjibungda kokomi na lusingduna miyamna thomjilakpada security force ka mugnabada aso apan yawkhre kokomi gi miyoi ani police na fajin khre Sangai festival yauroi haina governor da takhalamlaga Susindro mapanda chakre amadi Mizoram da Myanmar refugee chada yankhai ga nipan biometric enron tawbo loikhre hojik pau sandokna pijari Sumang Lila amadi Manipur film gi saknai raba actor Yumnam Arunna lebak Miyamda lan khre haina Sengdorkli hojik social media da viral oiriba apai balachil hairiba film adugi Bises amadi Arun masana act tawba role amagi matangda Arunna lebak Miyamda la le haina Sengdorkibani mahakna haikibada makhoi anina laukiba role adu Manipur gi wangmada French ki company amana leijarge haibadagi sin ama khaktang hapkibani hairi Madugi sin adugi damak ileicha khodimak na waro bidanaba nolukchari haina mahakna phongdorpaga loinana culture gi wangmada makhoina tawkhiba khudingmaksing adugi damak makhoina lanjare amadi matung tarakpada amuk hanna tawjararoi haina mahakna makhatana Sengdorkli sin ama kadang hapkhibani adugi sinduda ileicha khodimak na waro bidanaba nolukchari tasengna aikoigi culture gi wangmada aikoina Punama Equina Lale, Hibasum, Moshi, Hajage, Amuna Matungi, Pota, Equi, Kalsagi Wama, Amuna Tojaro, Habasima, Mayamukurumjari. Sangai festival pangthok pigan haiduna hapta kangjebungda kokomina lusingduna miyamna thomjilakpada security force ka mungnabada aso apan yawkhre kokomi gi miyoi ani police na fajin khre Sahi ahum faraka dorba Manipur da thokliba Kanglupi irang namaram oiduna Lanjena duna relief camp sing da changjafam loduna awaba punsi amada leiriba IDP sing masa gi mayumda hanjilandri phawba Sangai festival pangthok piganu haiduna kokomi gi miyeng makhada tongan ba IDP sing mahiroi lob imalup singna Sangai festival pangthokpham oiriba palace compound da leiriba hapta kangjebungda ngasi nungthil thomjilakpada security force ka akanba mawngda muknakhre pau asina hai masing yamlaba miyamna hapta kangjebung tamna maikai kayadagi we boycott Sangai festival amadi displaced lives matter haiba kholausing lauduna khongjang jangchilakhi loinana khongjang jangchiliba singna Sangai festival pangthokpham gate mamangda phamjinduna aikhoi isa gi yumda hanjilan biu aikhoi chakni banatte mapal lamdagi lakpa refugee sunatte Sangai festival boycott tawgadabani haiba play card sing paiduna makhata na wakhat kongjang jangchinki Maduda security force ki maigaidagi tiar gas na singba kaptuna tan khai khi security force na mahiroi yauna imai benal singda sa san phubudona tana duna phuki loinana amuk anna tiar gas kaptuna tan khai khi maduda khongjang loimi ahomsu aso apan nangduna tongan ba hospital singda laika nakhre hairi khongjang aduda saruk yakhiba coordinating committee on Manipur integrity kokomi gi convener khuraijam athobana phongdokhibada hojik lamdam asigi miyoi kayana phangpham thokpa haksing phangdabaga loinana awaba kaya mayoknari miyoi lising humfu hena tongan ba relief camp singda leiri national highway singda chathok chasin tawba yadri mafam kayada buffer zone sing thamli asigumba matam asida Sangai festival pangthoktuna haraw nuai thokpagi matam nate mangda tariba problem sing hana waroisin porakpa changi haiba yauna wafam kaya su phongdokhi Serak asida kokomi gi IPR ko convener L Jayanta amadi kokomi gi active volunteer samurai lapam devadatta bo police na phajin khibagi hojik phawbam pham khangdana leiribagi thongbu kokomi na kan mamongda yaningdaba amadi pendaba phongdorkli ngasi kokomi gi convener khuraijam athobuna khuyek piduna thador khiba cherol amana hai security force na chathar khiba thong asi norms amadi fundamental civil rights sing khongwauna bani anti people oiba Sangai festival asigi mayokta miyamna amatta oina lemon aduna hayeng su changchin ge doriba khongjang da lamdam asigi miyamna amatta oina saruk yamina si hairakli Sangai festival yauroi haina governor da takhal amlaga Susindro mapanda chatkre handakta Manipur gi governor na hanagi chief minister N Biren
Manipur Legislative Assembly gi Speaker T.I. Saitaberte yauna unabada Sangai Festival mapung phanaba mating nirakpada Khurai Assembly Constituency gi MLA Lesangdem Susindrodi Governor da Sangai Festival yawbo gamloi haina tapta na takhatlamlaga Manipur gi mapanda chatkre Governor na MLA sing kauraga Kokomi amadi IDP singi mapung phana na wafam kyamarum phongdoraki adubu khongchat aduda saruk yakhiba MLA singna matam yamna tenba amasung haujiki matamda Sangai Festival pangthokpa pamdaba mi mayam yawbanina makoibu tainabada awaba oigani haiduna yamna kanna MLA kharna Governor da phongdokhi MLA Susindro na sauna wangang baduda Governor na tapthanaba khanganki hairi Mizoram da Myanmar refugee chada yankhai nipan biometric enroll tawba loikre Mizoram gi tongan ba district taraga mathoi da leiriba Myanmar gi refugee lising kuntra ga mathoi gi manungda mioi chada yankhai nipan point tra manga gi biometric enrollment tawba loire haina official singna phongdokre Bangladesh ki Chittagong Hills Trek tagi changjafam lawduna leiriba asylum seeker chada tara point marfu marigi biometric amadi biographic data sing lobo loire hairi Ministry of Home Affairs ki yatang matung ina haukiba July thadagi Mizoram da leiriba Myanmar amadi Bangladesh tagi changlakpa refugee singe enrollment drive chathaba haukibani Foreigner Identification Portal amadi biometric enrollment system gi khuthangda miyosing adugi data khomjinki official report amagi matung ina Myanmar ga lonaba Mizoram gi Champhai district ta hauji Myanmar macha lising kuntra mathoi ga chani ga tara mari leiri Chittagong Hills Trek ta gi changlakpa Bangladeshi lising ani ga chahum ga yankhai mari su leiri hairi Mioi mari na Nupi ama faduna puraga drug Pijaraba matung gang rap Toukhre Thaudok asi Uttar Pradesh ki Aligarh amadi atopa mafam singda nupa mari aduna chathakibani Times Now gi report amagi matung inna hai Mioi mari aduna chahi kunga nipan surabi nupi adubu phaduna puraga drug Pijaraba matung Aligarh amadi atopa mafam singda puduna gang rap tawbikhibani haire hena nuaitribu wafamde nupi aduna police ta thangalakpa wakat aduda mahakki case asigi investigation tawbada yawriba police personnel ani nasu amuk hanna mahakpu rap tawbikre haina palle haire paw asina makha tana hairibana sub inspector ani asina hairiba case asi makha chathanaba lupa lising yankai piu hairakhi madu pidragadi victim gi mapuroiba bu aranba case pansil lagani haina kihanbaga loinana fajinduna thamlaga ot naikhi haina mahakna makha takhi hojik makki oinade gang rape ta chenaba miyosing adu pharba matung jail da thajin khre hairi amadi thogdok asida chenariba Bulandsahar Khuja police ki sub inspector ani adusu suspend Toukhre amadi makhoi ani gi matakta thijanbagi thabak haukre hairi Nitish Kumar CM oina wasak lokre Janata Dal United ki luchingba Nitish Kumar bu ngarang Bihar ki chief minister oina wasak lokre Patna gi Gandhi Maidan da pangthokpa wasak lobugi thoram aduda Prime Minister Narendra Modi Union Home Minister Amit Shah amadi JP Nadda yauna National leader ke amarum charuk yakhi Haryana gi Nayab Singh Saini Assam gi Himanta Biswa Sharma amadi Nagaland gi Nephew Ruyo yauna yasaruk yakhi Nitish Kumar na Bihar gi chief minister oiba handak na tararak subani mahak loina na BJP gi MLA 33 amasung Janata Dal United ki MLA nipan minister oina wasak lokhi ningsing ningai oiba mongda Nitish Kumar bu tararak suboina wasak lawdringai gi mamangda Uttar Pradesh ke chief minister Yogi Adityanath na haiki Nitish Kumar gi liching makhada double engine government na lokhalakpa thabak thorom singda thajaba thambadagi miyamna mikhal asida NDA bu amohna mai pahalakpani Mohan Bhagawat Imphal da thunglare Rashtriya Swayam Sevak Sangha RSS linkhathibagi sahi sama surakpaga mari leinana RSS ki wakalon sandokna ba sangha gi luching puren Mohan Bhagawat ngarang numit jungba adwaida Imphal da thunglare mahakpu RSS ki pracharak singna airport ta harau taramna okhi tungda airport mamang konjeng likai da leiba Bhaskar Prabha Yoga and Naturopathy Center da numit humni gi damak leinana ba changsin ki mahakna Imphal da leiringai da program ohum da saruk yaramgani program sing adudi ahan bada state asigi social leader singa unaba
ꯑꯅꯤꯁꯨꯕꯗ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁꯤꯡꯒ ꯎꯅꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗꯅ ꯆꯍꯤ 30ꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯨꯠꯁꯤꯡꯒ ꯎꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒ ꯎꯅꯕ ꯑꯃꯁꯨꯡ RSSꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ RSSꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯧꯔꯛꯀꯗꯕ ꯈꯨꯟꯅꯥꯏꯒꯤ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯅꯨꯡ ꯑꯁꯤꯗ IDPꯁꯤꯡ ꯎꯅꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯁꯦꯝꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜꯗ ꯖꯦꯟ ꯖꯦꯠ ꯌꯨꯠꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯖꯦꯟ ꯖꯦꯠꯀꯤ ꯏꯍꯧꯅ ꯃꯐꯝ ꯇꯥꯈ꯭ꯔꯕ ꯅꯦꯄꯥꯜꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ KP ꯁꯔꯃ ꯑꯣꯂꯤꯒꯤ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯅꯦꯄꯥꯜ ꯌꯨꯅꯤꯐꯥꯏꯠ ꯃꯥꯔꯛꯁꯤꯁꯠ ꯂꯦꯅꯤꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯅꯦꯄꯥꯜꯒꯤ ꯅꯍꯥꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯇꯥꯏꯅꯔꯤꯕ ꯅꯦꯄꯥꯜꯒꯤ ꯕꯣꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯔꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯥꯔꯐ꯭ꯌꯨ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯁꯤꯝꯔꯥ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯃꯤꯇꯔ ꯈꯔꯇꯃꯛ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯅ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗ CPN UMLꯒꯤ ꯃꯊꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯅꯍꯥꯁꯤꯡ ꯑꯗꯨꯒ CPN UMLꯒꯤ ꯀꯥꯗꯔꯁꯤꯡꯒ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯅꯦꯄꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤ ꯄꯨꯟꯕ ꯌꯥꯗꯅꯕ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫